Manipur violence. Supreme Court ने CM की भी इंक्वायरी कमीशन की चेयरपर्सन रिजाइन तौखरे केस की चार्जशीट कॉपी विक्टिम यौहनब सुप्रीम कोर्ट ने CBI मणिपुर की SIT खंगखरी मणिपुर वायोलेंस की मताना थिगनब सुप्रीम कोर्ट ने CM की भी इंक्वायरी कमीशन की लुसिंग गुवाहाटी हाई कोर्ट की हाने की चीफ जस्टिस अजय लंबा कमीशन की चेयरपर्सन फमदगी रिजाइन तौखरी मान रिजाइन तौखरब मतुंग सुप्रीम कोर्ट की हाने की जज जस्टिस बलबीर सिंह सोहना लाखलीब मार्च अमदगी कमीशन की चेयरपर्सन ओइनगु थबक पुबा हौरगनी मिनिस्ट्री ऑफ होम अफेयर्स नसी थोखिबा नोटिफिकेशन अमगी मतुंगिना कमीशन ऑफ इंक्वायरी की चेयरपर्सन जस्टिस अजय लंबा ना फमसिदगी रिजाइन तौनबा थारक चिरोल अयाबा पीखिबगा लोइनना चेयरपर्सन की फम सुप्रीम कोर्ट की हाने की जस्टिस बलबीर सिंह सोहना पूनब सेंट्रल गवर्नमेंट अपॉइंट तौखरे कुमजाई निसिंगनी का कुनगो होमदोई की मे अहुमदगी थोलकलिबा मणिपुर वायोलेंस असिगी मतांगदा थिगनब सुप्रीम कोर्ट इंक्वायरी कमीशन असी कुमजाई निसिंगनी का कुनगो होमदोई की जून मरी सेमखिबनी एजेंसी की पाउन हाई गुवाहाटी हाई कोर्ट की हाने की चीफ जस्टिस अजय लंबा ने करी मरम की कमीशन ऑफ इंक्वायरी की चेयरपर्सन फम थादोखिबनो हाइबा सबसाना खंगमद्री कमीशन असिदा थबक्तिगी पोथारबा IAS ऑफिसर हिमांशु शेखर दास थबक्तिगी पोथारबा अलोका प्रभाकर यावरिबनी कमीशन की चेयरपर्सन होंगलगसु हान लैब टार्म ऑफ रिफरेंस अतै कंडीशन अहोंब लेरोय कमीशन हेक लिंगदुना मथौ तौब हौबदगी था तरुकी मनुंगदा रिपोर्ट लनखलंगनब सुप्रीम कोर्ट ना मतम पीखिबनी कमीशन असिना मतम पिखलंगनबगी मतांगदा ममांगना सुप्रीम कोर्ट ना था तरुकी मतम अनिरक मतम सांगतोखरे हौजिक लैरिब कमीशन असिना सुप्रीम कोर्ट रिपोर्ट लनखलंगनबगी मतम अरोइबो ओइना लाक्लिब मे 10 फावबा मतम पीखिबनी अमरोमदा मणिपुर वायोलेंस का मरी लेना लौटपा केस की चार्जशीट की कॉपी विक्टिम की इमुंग मनुंग यौहनब सुप्रीम कोर्ट ना सेंट्रल ब्यूरो ऑफ इन्वेस्टिगेशन CBI में मणिपुर की SIT स्पेशल इन्वेस्टिगेशन टीम दा खनखरी कुमजाई निसिंगनी के कुनगो होमदोई की मे अहुमदगी थोलकलिबा मणिपुर वायोलेंस असिग मरी लेना लौटपा केस की चार्जशीट की कॉपी विक्टिम फैमिली यौहनब ngasi सुप्रीम कोर्ट ना CBI में मणिपुर SIT खनखिबनी मणिपुर की क्रिमिनल केस की मतंग थिगटपी थबक मॉनिटर तौरीब महाराष्ट्र पुलिस की हाने की चीफ 12 सुब स्टेटस रिपोर्ट एपेक्स कोर्ट असिदा लनखलखरब मतुंग चार्जशीट की कॉपी विक्टिम फैमिली यौहनब कोर्ट डायरेक्शन पीखिबनी 5 साल की कार की रिपोर्ट अदुदा CBI ना ngasi फावबदा वायोलेंस का मरी लेनब केस 10 की चार्जशीट स्पेशल कोर्ट लनखलकपगा लोइना केस तरुक अमना FIR लौखतुना थिगटपी थबक हौजौ चथरी थिगटपी थबक लाक्लिब था तरुक की मनुंगदा मपुंग फाना लुसिंगनी हाइना पल्ली सुप्रीम कोर्ट ngasi चार्जशीट विक्टिम फैमिली यौहनब CBI अमसुम SIT खंगनबगा लोइना केस असम ट्रांसफर तौनबगीदमक विक्टिम लेमना लीगल एड पीनब खंगरी केस मरी लेनब जज मॉनिटर की फाइनेंशियल कंपेंशन पीनब खंगरी विक्टिम विक्टिम फैमिली असम लाक्तुना कोर्ट करकनबगी पीब याब लीगल गोब पीनब मणिपुर स्टेट लीगल सर्विसेस अथॉरिटी असम स्टेट लीगल सर्विसेस अथॉरिटी दरकार लेब थबक लौखनब सुप्रीम कोर्ट की चीफ जस्टिस सूर्यकांत खंगनखिरी लैंगा की पखुम फंगद्रबदी मियाम की खोंजंग संगसिननब फिरेप लौरगनी GFD सेंसस तौब नत्रगन यैथोकपगी चप चाब वाफम चलिब था असुगी मनुंग लैंगा की मैकेदिगी खंगलकनबा कैंपेन फॉर जस्ट एंड फेयर डिलिमिटेशन GFD ना थमखिब वाफम नहोंगना निंगसिंगलकपगा लोइना करिगुम फेब्रुआरी था फावगी मनुंग लैंगा की मैकेदिगी चप चाब पखुम फंगद्रबदी मियांगी खोंजंग संगसिननब फिरेप लौरगनी हाइना GFD की कन्वेनर जितेंद्र निंगोंबमना फोंदोरखी वाफम असी इंडिया लेंगांग अप्रैल थादगी हौगदोरिबा सेंसस तौनबगी थबक पाइखलकलिबा सी कांगलोन चुमना पांगथोकनबगी मतंगदा GFD न सिंदुना मफम क्यार सत्तुना पारिंग नायना सथरकलिबा खन नैनबगी मिफमगी सरुक अमा ओइना इम्फाल वेस्ट डिस्ट्रिक्ट की वांगकोई लैफ्राक मखा लेकाई कम्युनिटी हॉल पांगथोकिबा मिफमदा फोंदोखिबनी जितेंद्र निंगोंबम हाई मणिपुर अप्रैल थादगी हौगदोरिबा मिकोक थीबगी थबा असि लमदम असिगी ओइरिबा फिबम असिग सनदी
ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯀꯣꯛ ꯊꯤꯕ ꯑꯁꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯅꯔꯣꯜ ꯁꯪꯂꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛꯁꯤꯡꯗ ꯑꯇꯩ ꯁ꯭ꯇꯦꯠ ꯈꯔꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯌꯩꯊꯣꯛꯄ ꯌꯥꯔꯒ ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯤꯜꯂꯛꯂꯤꯕ ꯁꯦꯟꯁꯁ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯈꯤꯕ ꯇꯥꯔꯕꯗꯤ ꯃꯄꯥꯟꯗꯒꯤ ꯅꯔꯣꯜꯗ ꯆꯪꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯃꯤꯀꯣꯛ ꯊꯤꯕꯗ ꯌꯥꯎꯈꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯆꯥꯛꯊꯨꯡ ꯃꯨꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯈꯟꯗꯨꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯃꯑꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ NRC ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯃꯥꯟꯅꯕ ꯀꯥꯡꯂꯣꯟ ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯍꯧꯔꯛꯄ ꯏꯍꯧ ꯀꯌꯥꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯒꯗꯕꯅꯤ ꯁ꯭ꯋꯥꯏꯈꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯈꯨꯜ 13 ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯖꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯣꯛꯂꯛꯂꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯚꯤꯂꯦꯖ 13 ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯅꯤꯡꯕꯒꯤ ꯋꯥꯐꯝ ꯈꯨꯜ 13 ꯑꯁꯤꯒꯤ ꯆꯤꯞꯁꯤꯡꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯕ ꯆꯤꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯈꯨꯜ 13 ꯑꯗꯨꯒꯤ ꯆꯤꯞꯁꯤꯡꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯐꯣꯔꯃꯦꯜ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯥꯃꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯄꯥꯝꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯅꯠꯇ꯭ꯔꯒꯅ ꯃꯆꯦꯠ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯆꯤꯞ 13 ꯑꯁꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯐꯣꯔꯃꯦꯜ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯗꯨꯒ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯆꯟꯖꯔꯒꯦ ꯍꯥꯏꯔꯤꯕ ꯂꯝꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨꯒꯤ ꯃꯦꯞ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯂꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯈꯨꯜ 13ꯒꯤ ꯆꯤꯞꯁꯤꯡ ꯑꯗꯨꯗꯤ ꯄꯣꯜ ꯔꯣꯖꯂꯤꯌꯟ ꯃꯥꯔ, ꯂꯥꯜꯁꯔꯍꯤꯝ ꯃꯥꯔ, ꯖꯤꯅꯥ ꯃꯥꯔ, ꯑꯦꯜ ꯊꯥꯟꯃꯣꯏ, ꯄꯥꯖꯝꯇꯦ ꯃꯥꯔ, ꯕ꯭ꯂꯦꯁꯤꯡ ꯃꯥꯔ, ꯖꯣꯌꯦꯜ ꯃꯥꯔ, ꯊꯥꯡꯂꯤꯌꯟꯁꯪ ꯃꯥꯔ, ꯂꯥꯜꯁꯨꯡꯅꯨꯡ ꯃꯥꯔ, ꯈꯝꯖꯥꯃꯥꯡ ꯗꯣꯜꯍꯨꯌꯦꯟ, ꯒꯥꯃꯤꯟ ꯍꯥꯎꯀꯤꯞ, ꯗꯦꯝꯈꯨꯂꯨꯟ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯁꯠꯈꯨꯂꯝ ꯃꯥꯔꯅꯤ꯫ ꯐꯣꯔꯃꯦꯜ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯗꯨꯗ ꯏꯟꯀ꯭ꯂꯣꯖ ꯇꯧꯔꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯗꯚꯣꯀꯦꯁꯤ ꯀꯃꯤꯇꯤ ITACꯅ ꯀꯥꯎꯟꯇꯔ ꯁꯥꯏꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨꯗ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯔꯪꯂꯤꯌꯥꯟꯈꯨꯝ ꯀꯥꯏꯕꯣꯝ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯤꯃꯤꯡꯊꯥꯡ ꯕꯨꯍꯣꯔꯤꯅ ꯑꯌꯥꯕ ꯄꯤꯔꯤ꯫ ꯐꯣꯔꯃꯦꯜ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯗꯨꯗ ꯇ꯭ꯔꯥꯏꯕꯦꯜ ꯈꯨꯜ 13 ꯑꯁꯤ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯟꯅꯅꯕꯒꯤ ꯊꯕꯛ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯄꯤꯅꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ꯫ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫